अहानबदा मरुइब पाउं खतंग मैम तेंतंग थमजगे कुकी मिलिटेंट सिंगनब सिंगना स्कॉट टीम टैंकर गाड़ी सिंगदा काइमाई मना तोलेंदा अकन ममोंगदा एटेक तौरखरे हरी नुमै कापसलखरे हरी हाइरिबा थौदोसिदा LPG की ट्रक ड्राइवर अमा असो अपन नंगले अदुगा ट्रक अहुम अमना अमांगदा थोखरे हरी म्याम पुना नोबाबदत ngami na sinel sugi mekedi gi thamjari panam pauksi edi gi maruibi ipauksun khongga saraka manipur top channel gi mekedi gi miyam da thamjagi ahan bada irang gi sathing nanglaba mahairoi sing da sial gi mateng pangki gani manipur da thoklibe irang sina maram oidun mayu mekei thadok tu lanje naraglaba amadi haktheng na lang gi sathing nanglaba apok pakaina kraba angang singna makhoi na tamlibi school singna makata na mai masing tamthaba ngamnaba sial gi tengbang pi higani haina the wings of hope charitable trust ki president Lieutenant Colonels L Manong Mara Thadorak Basil Lamanahari. Shaladun High Charitable Trust Asina Mamang the Haking and Saking Nanglaba Mahiri Kungamatu Kangatuna, Makoina Mahimasing Tambada, Sang Masantam Sing Mating Pang Kraba Matung, Makatana Apopakaina Kraba Angang Kumpu Kangatuna, Makatana Silgiting Bang P never tabak Bekalik. Ahamba PS Goina Narang Nursery Class Tagi, graduate forward the Liba Mahiroi, Taragatur Kangatuna, Taram Okaluina Puning Totri. Khongthang asi mai pakna paikhatna bahona bada nupi singi lup ama oiriba ima trust na mateng panglakhibagi damak trust asibu awang thak tawbimal khangpoli makhoi gi mamal naidraba mateng aduna irang sugolaba mahairoi singda mahi masing tamba phangjanabagi damak aikoina sangchiliba mission sina hena mai pakna bagi damak asabu thajaba mapire hairo project asina thamliba pandamasi haukiba sahi gi me ahum degi hauduna thokliba irang sida asokpa mapa laikhidraba angang singna mai mesing makhatana tamthaba ngamjanaba sel gi mating pang maduni angang sing asi relief camp sing da laidiba singkhak natana singya gi amadi manung sanction mafam singi khudong thingai oiba mafam sing da laidiba angang sing yauri hairiba mafam sing asi da laidiba angang sing asina mahai tambara tangai fadana sangba polam sing laina bu honabada amadi nomagi hingnaba honabada haujiksu asawba awaba me unari project asina asigumba mairoi sing asida admission fee school uniform textbook thagi school fee thagi transport fee yauna pangbi aba mateng kuthimok pangnaba panam thamli hairiba mairoi humfu asigi manungda nupa kunga manga madi nupi kunthragan thu yauri hairiba mairoi humfu asigi manungda nupa kunga manga madi kunthragan thu yauri nupi kunthragan thu yauri makhoi tampa ki manung hanjinba mafam singdagini trust asiga volunteer singa field service apa matamda apok pakaina khiduna mama lukrabina masa singbu makhatana mai mising tamana na bo hona bada thengnari ba awaba kya du yengsilaba matungda khongthang sila kholakani field service akiba mafam singa dugi manungda Imphal West ki oina khurkhul sangmaijin khunau sekmai parau khumbong kangchuk kharang hainobok senjam khunau ni Imphal East ki oina itham nungoi oksu ningthemsa kol takhel moirang kampu lamlai madi sabungkhokni Bishnupur gi oina khoijuman tabi pangal tabi ningthaukhong terakhong amadi gongni Kaksing district oina Kaksing khunau thongam khunau ni Thawal gi oina salungthom waithau amadi khongjomni Susampur district oina Thengra lerak torbung bangla housingna relief camp di laidi bising Mairoi sing asina makhatana mahi tambara mapung phana mating pangki gani Makhoi khunai sigi tungi yumi oiribani makhoi bu mateng pangba haibisi yamna mak mathau tai makhoi na class 12 yaudriba phawa school leptana kanaba makhatana mateng pangba tangai phati mairoi sing asigi mathawna hapnaba pung thogatpa India gi citizen khudimuk maruoina Manipur gi miyamna thaujal pibiduna trust asina sangchiliba mission asida mai pakpo henbiu haidensu pausna makhatana sapalakli makhasa thrak poina panam paukse gi editorial miyamna thamjage Kuki Khunjal gumna thokadra Madam khara ingda tapthaba manbigi mong lairuraba matungna handak ama Kuki singna mitei singna Landarakhre horakpadagi Manipur gi miyam punamak Canada tainani khangdabagi mawongda penadabagi khulaw lawba amuk horakpugum tawre habi hai Numit khrani la leplabagum lairingai gi matamda state lengana lamdam asida tapna mausagi phibamda hanjilakpa hore haina Manipur gi miyam da lawba horakpaga khangudana Haukiba nomuni gi manungda nungmai madi bom yauna mitei singda Landarakhre horakpadagi makhatana ngasi maksu numai kapna bigi thawong sathaduna lairi asigumba matam asida taragani pan super lok sabha mikhal gi damak Manipur lengana sem sabigi thabak su leptana sathari ba sida lamdam asigi lan nanglaba miyam amadi khulngak liba miyam singi thamoida kari phauramgani nakalamoromda
ꯂꯂꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯅ ꯃꯤꯈꯜꯗ ꯃꯥꯏ ꯄꯥꯛꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕ ꯑꯣꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯄꯨꯡ ꯈꯔꯒꯤ ꯈꯣꯡꯆꯠꯇ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯖꯁꯅꯨ ꯃꯤꯈꯜꯗꯁꯨ ꯃꯁꯥ ꯃꯁꯥꯅ ꯑꯄꯥꯝꯕ ꯃꯤꯔꯦꯞꯇ ꯁꯛꯄ ꯆꯠꯁꯅꯨ ꯇꯧꯕꯇꯕꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯨꯔꯕ ꯃꯇꯝ ꯑꯁꯤꯅ ꯃꯁꯥꯒꯤ ꯀꯥꯟꯅꯕ ꯊꯤꯕ ꯂꯥꯛꯄ ꯃꯥꯟꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯕ ꯇꯥꯔꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗꯗꯤ ꯃꯤꯠꯀꯤ ꯄꯤꯔꯥꯡ ꯃꯔꯛꯇ ꯀ꯭ꯋꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯊꯣꯛꯀꯗꯕ ꯃꯥꯜꯂꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯂꯣꯏꯖꯤꯡ ꯂꯣꯌꯥꯒꯤ ꯃꯤꯇꯩꯒꯤ ꯈꯨꯜꯁꯤꯡꯗ ꯀꯨꯀꯤꯁꯤꯡꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯤꯇꯩꯁꯤꯡꯕꯨ ꯇꯨꯝꯅ ꯍꯥꯠꯀꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯛꯄ ꯑꯁꯤꯕꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯂꯣꯏꯁꯤꯟꯅꯅꯕ ꯁꯤꯟꯒꯦ ꯈꯟꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯤꯡ ꯀꯌꯥꯃꯨꯛ ꯂꯦꯞꯄ ꯂꯩꯇꯅ ꯍꯪꯅꯕꯒꯤ ꯃꯔꯝ ꯑꯣꯏꯍꯜꯂꯦ ꯍꯥꯏꯕꯗ ꯂꯥꯟꯒꯗꯕ ꯃꯥꯟꯗꯦ ꯃꯔꯝꯗꯤ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯍꯩꯁꯤꯡꯂꯕ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯐꯕ ꯃꯈꯜꯒꯤ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡ ꯂꯩꯅ ꯊꯥ 18 ꯌꯦꯟ ꯀꯥꯎꯅꯕ ꯌꯦꯡꯕꯒꯤ ꯃꯑꯣꯡꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯩꯕ ꯃꯥꯟꯕꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤ ꯂꯥꯛꯈꯤꯕ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯂꯩꯅ ꯀꯨꯀꯤꯁꯤꯡꯅ ꯕꯪꯀꯔ ꯁꯥꯍꯟꯕꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯅꯥꯀꯜ ꯅꯥꯝꯃꯗ ꯇꯦꯡꯁꯤꯟꯕ ꯃꯥꯟꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯕ ꯃꯥꯟꯕꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯄꯥꯂꯦꯜꯗ ꯁꯣ ꯃꯤꯜ ꯑꯃ ꯇꯨꯝꯅ ꯃꯩ ꯆꯥꯛꯈꯤꯕꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯣ ꯃꯤꯜ ꯑꯗꯨꯒ ꯌꯥꯝꯅ ꯅꯛꯅꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯦꯝ ꯂꯩꯅ ꯃꯇꯧ ꯀꯔꯝꯅ ꯁꯣ ꯃꯤꯜ ꯑꯗꯨꯕꯨ ꯀꯨꯀꯤꯁꯤꯡꯅ ꯃꯩ ꯊꯥꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯤꯡ ꯍꯪꯅꯈꯤꯕ ꯂꯩꯈ꯭ꯔꯕ ꯑꯗꯨꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯅꯤꯡꯗ ꯀꯨꯀꯤꯁꯤꯡꯅ ꯕꯪꯀꯔ ꯀꯌꯥꯃꯨꯛ ꯁꯥꯖꯤꯜꯂꯒ ꯑꯐꯕ ꯃꯈꯜꯒꯤ ꯕꯣꯝ ꯅꯣꯡꯃꯩ ꯄꯥꯏꯁꯤꯜꯂꯒ ꯂꯥꯟꯗꯥꯔꯛꯄꯒꯤ ꯄꯥꯎ ꯇꯥꯔꯛꯄ ꯑꯁꯤꯃꯛꯀꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯉꯥꯛꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯕꯨ ꯃꯇꯧ ꯀꯔꯝꯅ ꯉꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯤꯡ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯑꯃꯕꯨ ꯑꯣꯏꯔꯣ 19 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯔꯕꯁꯨ ꯄꯥꯡꯊꯣꯛꯎ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯅꯣꯡꯃ ꯀꯥꯡꯗꯅ ꯃꯤꯇꯩꯁꯤꯡꯅ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄ ꯑꯁꯤ ꯂꯦꯞꯍꯜꯂꯒ ꯂꯝꯗꯝ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯪꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯀꯠꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯔꯥꯟꯕꯗ ꯇꯧꯔꯒ ꯁꯥꯒꯤ ꯋꯥꯈꯜ ꯈꯜꯂꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯊꯤꯑꯣꯔꯤꯁꯤꯡ ꯑꯁꯤꯕꯨ ꯀꯟꯈꯠꯇꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯊꯝꯈꯤꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯁꯤ ꯍꯪꯍꯟꯗꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯣꯠꯅꯕ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯃꯤꯌꯥꯝꯅ ꯄꯥꯝꯅꯔꯤ ꯍꯥꯏꯕ ꯄꯅꯝ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯟꯇꯦꯟ ꯑꯣꯏꯅ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯄꯥꯎꯖꯦꯜ ꯄꯥꯎꯆꯦꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯣꯝꯒꯠꯆꯔꯒ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯊꯝꯖꯒꯤ ꯑꯍꯥꯟꯕꯗ ꯂꯦꯖꯤꯁꯂꯦꯇꯤꯚ ꯀꯥꯎꯟꯁꯤꯜ ꯑꯃ ꯊꯝꯕ ꯃꯊꯧ ꯇꯥꯏ ꯑꯁꯪꯀ ꯁꯔ आइडिया ऑफ मणिपुर हेन चेसिनब मणिपुर अपिक ट्राइबल कम्युनिटीसिंगी लेजिस्लेटिव काउंसिल थम्बीब मथौ ताई मसिन अपिक ट्राइब खंगलुकी मियोयना सही चाम लेरबसु एडीसी मेंबर ओइब ngamdaba amati MLA ओइब ngamdaba asi कोहनगनी हाइना सोशल एक्टिविस्ट असंकसन फोंदोखरे ngasi hoye lanpauna sinduna taruksuba lepun haiba thoramda wangaloi oiduna asangkasana wafam asi phongdokhibani thoram adu manipur university ki retired professor W Navakumana moderator oiki loinana Lal Bahadur Shastri National Academy of Administration Mussoorie ki former faculty member Tayyibu Rahman Human Rights Center MU ki former coordinator Bawani Adhikari Deputy Secretary Retired W Chandrakumana Idea of Manipur gi maramda wangangki asankarsana makataradun hai Idea of Manipur gi wakhalon sida Manipur leiriba apikpa tribe kanglupsing asi sahi sama leraklabasu makhoi gi miyoy amata ADC member oiba natragana MLA oiba gi kudong saba leiti maramdi asoba tribe purupsing gi yamlaba miyoy singa lamba tawnaba oithoktabani Karigumba tribe community singueba legislative council ama thambirabadi council asida furup khudimaki aso apikhaidana mihut amamam haptuna sahi mangai goeba council asida thabak tawba phangani furup singi awarapa khanaduna assembly da thangatuna makhoi gi issue sing khangan mangani tribe khudimang amat oina platform amada leitriba phawba idea of manipur haina laurabasu kanaro heki atopa pawmana Lupa crore satruku yankai thaduna semgaliba Lampel water body rejuvenation project si tharakpa isingna yum kya thamjingkre Istirasigi lenga asina lupa crore satruku yankai rom thaduna semgaliba Lampel pat water body rejuvenation project ki si tharakpa isingna Tarung Grace colony da leba yum kullom khanghaudana ising thamjingkre Presna phawa pawda hauji paikhaliba project asina maramoiraga lengana paikhaliba Manipur Pony grazing ground
NIT Lamphel-Pat, Kombirai Lekai, Central Agricultural University, Sida Hospital, Ayus Hospital gi mafam ayamadasu ifut fawlaktuna ngarangdagi hauna ising thomjilakpa hore maru oina Grace Colony gi yum samarum tariba madi KRBCA complex su ising thomjilakpa hore Lamphel-Pat water body project ki sithrak pe ising na khangaudana akoibda lariba mafam singda ising thomjilakliba duga mari lainana Grace Colony tarungi secretary Overgrace Mangti Amadi, executive member Singa, Loyna Ishing Thomziliba Mapam Singing Shili, Ishing Thomzilagliba Dugamari Lainana, Chairman Rapan, Ria Maina Fondopada, Langana Pakaliba Sako Torangi project City Yamnafai, Project Pakaliba Sigi Tangai Fadana, drainage system Tambamatotai, Natrabadi project Sigi Akoebita Tariba Musingi, Yumpam Nembana, Mapamasida, Ifut Fagolaktuna, Ishing Thomzin Dorakli. Iputsing asi project asi digi oigani khali masigi problem asi lengan athupa matamna miyeng sangdrabadi tungdasu adum tholakani maram asina water resource minister amadi officials sing athupa matamda upay ma tawduna mafam asida ising sangsilakli basi thingna bathabak lokhat piu haina su mari rena basingda appeal torakli loinana Grace Colony tarung amadi masigi akoibeda khundari be yum kaya project asi digi si tharakpa isingna thumjilakli ba duga mari lainana Rangam si runai, mapamachida ising thomjilaklanina isingdagi pokpa laina kaya sandorakadra haibigi mipaiba pokle laina amadi masiga mari lainabasingna athubada miyeng sangbiduna awaba mipaiba phawribasi kohanbiyo haiki makasa tharakpo oina isagi ithog masa khangna satlabadi afaba khunai oigani paujal desk dagi Democracy satpa leba amad mara leba miyoi singbu dandi pinaba ain goeba ko lairi habisi miyamna he kaukthopugum tawri bisi lebak thibani miyama halubu tarabadi maksu arum ayangi wana tabada dandi amadi soidana magi fanglagani habisi miyamna matam khudingda ningsingbam thui kariguma thawdo amagi damak miyamna mop hekta sagatuna lantu manga takanba yum kai kaya mai thaba yadi habisi miyamna he kaukthopugum tawhi chauri bani haiduna mara leba miyoi duda Tainabagi Mahutta Maki Imunung de Hector Taina Bibisi, Iron Bumukuta Piraga season upon Masika don't wait at Auri Dabani Habisi, Sakarama the Civil Society Kayana, Yamna Toin Hidapani. Nupanu Pianigi Yumban Bada, Motin Director with the Gituan, Lainabigi case power Sakargi family coordinate lady Vini. Adubu Nupigi, Sangstan Kranamaquina case by Yori. Asiguma Ainia the Momona Satariba Tabatonasi, Lisangsina Satakibata with Sarkargi family court lady Abisi, Kaukibi. Thus saying the higher that Maquina Tauri but Hong City Iron Bumaquina Kulai when season of any high not lower the big madam like it. Asiguma Sangstan, Mayamama, Tolakotara Vidi, Angamtana Vigi Mongamada Laktuna Sarkarbu, mixed in a tea and a Vigi Mongamoy. Hausiki matam the mana party was sent from Maduda, Pokning Sang Tabak Taravadi, Palm the Pupamaya, Matokli Sigi, Sangyam Hantagani, Doctor, Engineers in the Makoi Makoigi, Matawadu, Fazana Taurabadabu, Karigidamak Lambi Faroi, Karigidamak Anavasing, Madam Zadana Sigani, Sarkari Hospital, Puba Doctor Karamba, Aduga, private hospitals in the Puri doctors in Karamba, Karigidamak Doctor Gimark the Kena from Topake, Sarkari Hospital, Puri doctors sing Tolop Sound of Fang Nivenituga, private hospital, Puri doctors in a Yang Nabamatam, private hospital doctors in a Pangli Seal Siga Yang Nabamatam that Yamakene. Kudamoina Anga Unabamatam the Sarkari Hospital. Shiba missing a private hospital, Shiba missing a Yamnakene. Sarkari hospitals in Anga Unabamatam that Watoke, Lakli Basi, Mako in a Puriba doctor, Singa Duna Makatava Singa, Ayamana, Sinabadagini Highway, Doctor Masama Suru Shinagani, Yada Yaratraga Matam the Highway, Lushilapa Matam the Curson Doctor Dukovani, Doctor Du Laglapa Matam the Hana Mawong Tadan Taram Lavanina Anava to give him Lushilapana, Kanmangam Dabani Happy. Doctor na Migi Punsi Kanmangambana Tiedu Bumakoina sectiona Hotnabidi, Shirabasu. Patient partition na pen gadabani patient adu shiraba matamdari doctor na section bu wat padagi ni haiduna patient party ga doctor singa awai khum tawnaba khut phau bu thaba yaudaba nati doctor kangbu singna su makoi de khut thai haidun hekta mathau leptan hubakat mifam na singmu sathaba yauri sauningli bani haiduna amuk khudak aduda mafam aduda leramliba potlam sing thuwai khutkai basi yariba makai tawduba phai asawbana kaidongoi da afabu oidi haibisi mipum khudimuna matam khudingda ningsingma phai Maram Sinani, Muebu Kutimana, Mana Toribu Matau, the Masakana Tobigi Tangai for the Belay Hadibasi. A dog's going to the Mian Paus Matansa to Shinzarage.